ngasi numida weram phongkiba tongan tongan ba manipuri si phongsing amasum thokiba thawdo wathok dagi maroibi I pausing miyam da thamjagi ahanbada kangli paki maira news dagi lokusaraga more the repeat action force thajiliba singak senbagi thabok packet handuna more dagi sentorak liba mitei sing athuba matamda hanjinana ba khongthangni chief minister Manipur lengakna border town more ngak senabagi damakta repeat action force thajiliba si more dagi lanje naraktuna tongan tongan relief camp kya da leiriba mitei sing more da athuba matamda hanjin hanabagi lokolakpa Manipur lengak ki thawrang ni han chief minister N Biren phongtokre wafam asi Manipur lengana border town more ngak senana bu lokolakpa thawrang ki manungsana ngarang ahing nongge matung pung ani taba matamda more repeat action force ki gari tararom thajinbagi thawrang paket ki Madura Kaksing Lamkhaida, Lamda Madugi Nupi Miyamna, Repeat Action Force Moreda Tajanbi Yaro Haina, Atingba Tambadigi, Moreda Sangbangam Daduna, Sorada, Repeat Action Force Kangbu, Pandanaliki. Kaksing Marit Hobal District Miyam, Repeat Action Force Moreda Tajanbi Yaro Heduna, Lambi Tatuna Tingbigi Tabak Sataringada. Ngasi nungtil Chief Minister N Berena, Lambi Thingliba Miyamda, Telephone khuthangda wari sanaba matamna phongdorakibani. Chief Minister na Telephone khuthangda Lambi Thingliba Miyamda phongdoki hairibati. Manipur lengana more da mahok sagum santi hanjilangnaba more dagi senthoroktuna relief camp sing da leiriba mitei sing masa masagi hanigi lepham more da hanjinnanabagi ahanba khongthang oina rapid action force sing thajinduna ngak sinbagi thabak pekhatpa hobani masida miyamna lana lobiduna apanwa pibigano laingakna paikhatliba thabak thoram masida leibak miyam punamak mating pangbiyo athuba matamda more da santi hanjilaktuna mitei sing mahok sagum masa masagi mayumda hanjinduna leigani haina phongdokhi Chief Minister na telephone khuthangda Lambi Thingliba miyam wari sanaba do loudspeaker da thadoktuna miyam punamak tahankhi hari CM na phongdorpu wafam sing asi taraba matungda Kaksing Lamkai forest gate mamangda Lambi Thingbugi khongjang sangsilamba Kaksing amadi Thawbal district yamlaba miyam adu ngasi nungtil pung amaga minute taraga mangarum daba matamda handoktuna repeat action force ki kangbu sing adu more da sanganhi ngasi more da sangkiba repeat action force ki gari sing adudi bus ahum bolero ahum ben ama tata truck anini gari sing adu apan balaitana sangna bahona bada Kaksing district police ki makedigi asabu thawdang lokhi amaramda pausi sina phangma pawgi matung nedi yanaba purakpadi more da sangan khraba RAF ki gari sing asi masing yamlaba kuki sing thulaktuna tenopal da sanglakpa yaro haiduna thingbugi khongjang sangsin ki haidi karigamba kuki singna thingbadigi moreda RAF sang ngamdaduna imphal da amuk thulakpa tarabadi Kaksing lambi phawduna satpa yaro habigi athingba thamgani hanasu praja section kyadagi phongdok narakpa leidi hana pausna makhatari amaromdana kuki singna moreda market set semgatuna posa yonanaba thabak paikhatnaba honarakpada irang thokpadagi curfew thamjinkhre More border town the Gehlongai digi Sairakpa Mitei Kul sing Kuki sing the Mai Thadno Tanthurakraba Matunda, Housing Manipur Tungan Mapam sing the hang but relief camps in the Sangs of Pamlodun lady. Sairaks the Kuki sing na Mai Thadokraba Madi, Mai Thaudava, Mitei sing Yum singer, Tangnaba Lambi Mapalgish, Saruk sing Sengdonava, Sengdolaba Matunda, Dem Kairaga. Vegetable market semganaba honarakpada irang tholak padigi tenopal district magistrate na more da curfew thamjingre irang singa si ayu angan badigi hona masing yamlaba kuki sing tholak tuna more bazar manungi hana kaithel phamnaramba mafam singi saru adu sengdona bo honarakhi madura more da khunda aduna leiriba mitei nataba atai community singi marakta yanadaba yorakpadigi irang horakpane hairi more da leiriba mitei nataba community singi maraktagi thamlakhi bo wafamni hairibadi Housing market semgatna bahuna riba mafam asi mitei singna yelhoingai digi leraklaba mafam makhoigi yum amadi hana dukan mamangi saruk singni housing mai thakiba amadi thugai riba mitei gi yum sing asigi kaya yamna malchang mang takrabagi haibigi police verification fawbu tawdri seraksida kaithel samgatuna posa yonbigi thabak sa thaba haibisi matang sa hebo wapam phongtokhi maduregi yetnarakpadigi irang tholakhi irang adu lakshinana ba more da leiba security force na honakhi loinana tenopal district magistrate na more da matam kaktana curfew thamjin ki haidi Pausina hai more da hanadi ayuk pung taruk tugi numidang pung mga phawba curfew komthok lamki adubu ngasi di curfew komthok patawdana curfew thamjinbigi order asi tholakhi ban haidi haujiksu more da makhatana irang tholakpa yabigi phibam lakpadagi security force na ngak senbigi akan mathabak lakhali border town more da leiriba kuki singna lakholakliba khongthang asi chuchampur da mitei singna yum kai saduna leram mafam sing bulldozer thajinduna tem khaibigi thabak satakibagum more da mitei singna hana leramba mafam sing asi tamna tamna laukshilga tem khaibigi thabak paikhatna honarakpani haina thajanari
Sairak Moreda ngasi ayuk thokiba thawdo aduga mari lainana Hills Tribal Council HTC gi office da Moregi akoi bita tariba kuki singi lusing basing amadi CSO singi lusing basing yaw no mipam ama pangtokre mipam adu nungthil pung ani hen ba fawu sataki adu mainama kari karamba warep lawkhrabagi haibadudi khangma ngamdri hadi Makasa tarakwo ina to papawn mahairu ani gi haksang athobu matam imung manung gi miyoisina sinawai duna khuthang sara hen bagi khongjang sangsali Manipura thokliba tha manga heraklaba kanglup ani irang asigi manungda minung silaitana hatok pikraba lamdam sigi mahairo hizam ninthoi ngambi amadi phizam hamazat ki asibak sangsang athubu matamda imung manung gi miyoi singda sinagadabani haina tagyel kolom laikai da lairiba Praja miyamna khuthang sara henbagi khongjang sangsinbani haina GAC ki convener Kanta Mitai na phungtokre wafam asi laikhidraba mahairui ani gi matangda sangsinkiba khuthang sara henbagi khongjang mari lenana mangna phungdokhibani mangna makhatana hai mahairui ani gi asibak sang puthoraktriba fawa laikai sida lairiba miyoi khudingna pali punaduna khuthang sara henbagi khongjang sangsinkigani sathariba sara henbagi khongjang asida tongan tongan mapam kya gi miyoi kya laktuna saru yari Khuthang sara henbagi khongjang sangsilaba fawa lenga amadi mari lenaba miyoi singna tabidrabadi sidriba fawa sara henbagi khongjang sangsilakanaki Mauna makhatana hai saye sigi July 6 tagi thiba khangdana leirakiba masagi sahi nauriba mahiroi hizam linthoi ngambi amadi phizam hemanjit anibu minung silaitana hatopi hibagi video photo social media ra thadoklibasi athuba matamna makhoibu hatpada senariba miyoi sing faduna dandipiyu sahi nauriba mahiroi anibu tamthina otpi naibiduna mihat thina hatliba sigi sapsaba phangpham thokpa ain goeba sairak pigadabani laikhidraba mahiroi anigi mihata asuma wel fangnabagi dama leibak miyam amadi mahiroi loop singna sangsilakliba khongjang asida JAC na saruk yagani haina sa phongdoksari haidi amaromdana RTI niyam sumna sijanaba mathau tai ibomsa miyamna right to information RTI si karino haiba ningthina khangbaga loinana niyam sumna sijanaba mathau tai haina lamlai assembly constituency ki MLA khongboltabam ibomsa na phongdokre wafam singa si Manipur press cup ta pangthokiba RTI week celebration gi closing function ga mari lenana phongdokibani Mang hai democracy leba amad lenga amad misam haina tokhaina leki punamak ki oiba afaba amadi fataba loinam kle miyamna RTI haibisi kari no haiba ningthina khanglabadi miyoy amana hiram amagi matangda pamba information sing RTI gi mating laroga khangba yagani masidana tana miyam gi damak lenga na kari karamba thorang sing paikhali haibisu khangmani mang hai Thabak thoram kudimakta manung mapan sing tawgadabani masina kanaguma miyoi amana tauba aran thabak sing lali natagna summi haibangam loinana asoiba sing sumthokna bigi tanja fangani maramaduna miyoi amana RTI ningthina khanglaga thabak tawrabadi khunai sida corruption tawbigi sang hantarakana ki ngasigi thoramadu all Manipur Working Journalist Union Amzu gi president Bijoy Kaksingtabam amadi Manipur Information Commission gi state chief information commissioner oina Sunil Susargya khiari Makasa tarakpo ina to papawamra turong lawi khulda nungmai ron khra kapsilakre Bisnupur district ki manung sana laiba mitei khul sing kuki militant singna yamna toina landara pagi thaba adu matam khra lepluraba matungna amung hanan nungmai kapsin bagi thawang sa tharakre hari ngara numidang pung 12 rom taba matamna turong lawi makhali kaida laiba mitei khulda kuki militant singna nungmai ron mari rom kapsilakhe hari numai kapsilak padu da khul ngak sen bagi thabak tawriba khunja volunteer singi maikei diga hanru nungmai kapkhidi masigi matuna kuki militant singna amung hanan nungmai kapsilakidre adabu khunja sing mi paiba poknabadagi ahing supa tumdana anganba ngak senbagi thabak sataki haidi amaramdana kendra vidyalaya khumbonggi mairui singi marakta khatna saina bathokre Impal West District ki manung sana khumbongda lairiba kendra vidyalaya gi mairui singi marakta khatna saina bathawdwa mangarang numitang thokre haidi pausnai mairui sangadugi mairui kharana nauna lakpa mairui kyabu hana lairama mairui singna ranking tawbadagi mairoi singi marakta khana saina bagi thawdo thokibani khana saina baduda mairoi khara soktuna khumbongda leiba public health center da lekana ki thawdo do thokle habagi paw mairoi singi mama pasna phangmadagi khudak school da laki adu moinama irang adu wari sanaduna nakal animakta yanaba purakhrari amarumdana asa worker singi panduna leidibi state incentive athuguda pitopyo lamdam sigi miyam gi damak haksel gi lamda thabak toriba Accredited social health activist asa worker gi panduna leidiba routine amasum state incentive sing athubuda pithopiu haina all Manipur aggregated social health activists
Worker Union mari lainabasingda taksilakli Union asina thadorakpa chirol amagi matungina handak me ahumdagi Manipur thokliba kanglup anigi irang asigi manungda ka thokpaga loinana sokthaba naidana asa worker singna mathok pangthokli adob English singaniga kungani thogi December dagi hauju phawbada routine amasum state incentive ki senpham asa worker singda pithoktana lagi United amasum mass funsu English singaniga taraga mapandagi English singaniga kungi matamdagi hauraga thadokpidana lagi masina asa worker singna apikpa senpham ga loinana imung manung puna ba hona bada awaba moire loinana miyam gi damak leptana thabak toriba asa worker singi phangpham tokpa senpham sing pitoktabana khudongsa daba kaya simayukna duna lairi so haidi atapa pawmana laireba mairui singi khalaga public transport bus service tawinaba transport minister da mairui singna taksinkre Lamdam sigi mahiroi sing school satpada October bus bara pi bangamdabigi awaba kaya asi koknanaba government school singi students union sing punsinduna All Manipur Higher Secondary Student Unions Forum AMHSSUF koba semlaba matungda lairaba mahiroi singi khalaga public transport ki bus ama mahiroi singi dama akhandana selhanwinaba transport minister Kasim Basung unaduna takshinkre Hiramasiga mari lainana AMHSSUF ki president Mansi Sagol Semna lusingduna transport minister ga wari sanabada mahiroi singna hauzik thokliba Manipur gi kanglup irang asina maram oiraga mahiroi singna mahitamba satpada thengnariba satok sentaubi awaba madi gari ningthina phangdabana class sang 9 yawba ngamdabigi wafam minister gi mafamna thamki loinana passenger gari natragana auto rickshaw gi bara lairaba mahiroi kyana piba ngamnaktaba sig yengbiraga public transport ki bus selhanbina ba hokatki wafam singa si tarba matungna transport minister na soidana public transport ki bus selhanna basingani haina mahiroi singna thajaba pirakhi haidi wafam siga mari lainana education minister ts basanta kumar ga unaduna mahiroi singna memorandum ama supishinki sairaksida mahiroi singi awaba ubiduna mahiroi singi oiba bus service amadi public transport October mapandagi sielagani haina laukhthorakpa si All Manipur Higher Secondary Student Unions Forum gi mekedigi president Mansi Sagol Semna transport minister Kasim Basum amadi education minister anibu thagat phungdorakli Makasa tarak poina to papom na Supreme Court na laisang yung kay may thagraba mafam sing ngak sen na balengak ta pauktak pirakre Laibak sigi Supreme Court na mamang thagi kunga mga ta takiba order mana laisang sing ngak sen na ba yung may thagraba mafam sing da atopana lam kopsin ba Tugai hibasing ngak sen na ba Manipur lengak ta khangalapagi matungin na Commissioner Home Tiranjina District singi Magistrate amadi ASP sing kudak ta Supreme Court of India ki direction inna ba ngasi order thokre Tiranjana thokiba order adun special leave petition civil diary number 19206203 gi dinganglum gangmayamadi mutum suramani na singba miyoi kyana writ petition asigi case Supreme Court of India na hearing sathraba matungda state lengak tawgudaba thabak thoram sing direction pirakhibani sirol asina hairibadi Manipura hauzik odiba law and order gi phibam yamna haksina lawi irang na maram oiduna mayum mai thakraba mafam sing soidana ngak sengadabani kariguma mari lainaba singna Supreme Court ki order asi thawoidaba tarabadi madu contempt of court ki order in dabagi damak logi matungina thabak thoram lokholakani so haidi mathakta palliba Supreme Court ki yathang asilenga amasum miyamna inbiyo yathang indaba sing logi serak phangani haina Commissioner hongi sirol sina so haidi makasa tarak poina to papawmana mo ningol sakoba pangthopigeno WMC Manipur me ahumdagi kuki narco terrorist singna mitai singna landarak tha manga hina satharakli lana sida miyoi kya gi punsi pikhamnariba miyoi lising kya na mayumeke mai thakibadagi mayumeke leitana lanjenariba sigumba phibam asida laikhidraba singi imung manung amadi miyoi kya gi awabda saruk yaduna handak sai gi oina ningol sakoba thora Manipur amadi Manipur gi mapana leriba mitai singna pangthopiganu haina World Mitai Council WMC na phungdorakli WMC na thadorakpa chirolamada ingkumja lisingamaga sanipanga taraga mapandagi inglisingamaga sanipanga kunga taruk fawba mitei singbu awa barmi sing sai tare khunta ankraba matung handak sin ko kinar ko terrorist singna mitei singda me ahumdagi landarak tuna miyoi kya gi punsi pikamna khre aduga miyoi lising kya na mayume kei leitana lanjena duna ngasi tha manga helaklaba fawba awa ba kya mayuk na duna leiri
ꯑꯁꯤꯒꯨꯝꯕ ꯅꯦꯅꯥ ꯇꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯂꯟꯖꯦꯟꯅꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯃꯤꯟꯅꯒꯨꯝꯁꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯊꯥꯡꯖꯤꯟꯅꯕꯒꯤ ꯃꯍꯨꯠ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯄ ꯃꯊꯧ ꯇꯥꯏ꯫ ꯀꯦꯁ ꯏꯕꯣꯝꯆꯥ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯊꯥꯡꯖꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤꯡꯇꯝ ꯉꯥꯛꯄ ꯃꯊꯧ ꯇꯥꯏ꯫ ꯑꯐꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃ ꯄꯨꯔꯛꯄꯗ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ RTI ꯑꯦꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯅ ꯂꯝꯂꯩ ACꯒꯤ MLA ꯈꯨꯃꯣꯟꯇꯥꯕꯝ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫